thong tabir singbu taram oxari uzik marui bapauda PHE in a tanker season aduna Churachandpur da thangna bising piba haukre ising fang da bahirasi natural calamity ke jaf manai haina IFCT minister na phungdokre Chief Minister na Imphal Airport amasung Hotel Imphal ki fibam yengsinkre amadi sinmi sing numit Manipur da supang thokre uzi paw sandok na pizari thakna bising fangdabagi awaba mayok nariba Churachandpur district ki mafam singda PHE dina ngasidagi water tanker season aduna praja singda thakna bising piba haukre ising fangdaba haibasi natural calamity ke jaf manai masida praja singna warau biganu haina IFCD minister ngamtham haukibna phungdokre hiramasida report ama ngasi Manipur Sarkar gi senior cabinet minister team amana Churachandpur da leiriba khuga dam gi phibam yengsin ba chatpada minister ngamthang haukipna wafam asi phongdokibani khongchada du da PHCD minister I Hemochandra amadi health minister Phunjatang Tonsing su yauki loinana IFCD gi chief engineer Indramani amadi PHCD gi additional chief engineer Sunil yauna atai official sing su khongchada du da saruk yakhi chief minister o ibu bigi miyang makada department anisina coordinate tawduna ising khara leiba dam sing chatuni yengsin bani tangai fadana ising leiriba dam sing dagi ising logduna Miyam the Tanganaba ising Fanganaba Sarkar Kana Honari Haina, PHCD Minister Hemochandra Fondoki, Dam the Lady ising the PHCD treatment plan da Sinkatuna ising Awaba Karadang or Sukonanaba, Kana Honari, Nasidagi, water tanker Taruk season Aduna Churachandpur ising Fangale, Masi emergency service ni Haibo Wapam Pondoki. It is unfortunate that we could not do it in time, but we will definitely try to improve the drinking water position in the near future. At the moment, please bear with us because these are very lean times, these are very difficult times, and we solicit, we seek your help also, so that we may be able to distribute the little water which we have among the needy people. IFCD minister Ngamtang Hokifna isingya awaba chi chahi kharagi mamang da su Manipur thokre handak chahi da su lamda masi da thokle masi natural calamity ge chap manai sarkar na masi da tumina khak leib togde damamadi water supply scheme kaya koina chatuna ising ariba dagi fangna naba miyam da honari masi da miyam na nungai teba tobigano singtam gi praja singna su uwa yamtatpa amadi umang kokthokpagi hainabi asi thadokla si haiki ai praja de sei pul khara to ninge chidi natural calamity ni no mathak de tadri di krai de ising logi Tinki tang batawani, do government de kana honori haba, portigi hongnabasi, do prajasing the say pertonamade, hara awabse hamina batare. Amorom the health minister Phunjatang Tonsing na phongdokibada isingi awaba mayok naba matamasida Manipur Sarkar na Churachandpur district ki prajasing bu mirai bakari sulaite masidi Manipur pumbagi oina awaba miyam na mayong na ribani damda leiba ising asidagi su miyam da ising fangana naba mari lenaba minister sing amadi engineer sing na kanna honere habu wapam thamki asidagi di public awabasi hojik monti ani nasu magi sidi catchment area sesu preserve toba ai hojik makhoi nasu ubadi pungam tang nasu minister nasu ure si kanar department na toga do forest na toga do brasiso it should be kept in mind adon tradi ising se hojik budi lere se nongma se hojik mei pang tha thai se sisu mapulei tabagum na se toga sina kamai tora phagane basusu ISTV pawgitamak N Ranjan Galoina na Northern Phillips Khugadam International Airport Olaba Imphal Tulihal Airport ki sengat sagali basing amadi Hotel Imphal ki fibam ngasi Chief Minister Okram Ibobina luchingba team amani yengsinkre ngasi ki khongchat aduda Works Minister K Ratan MLA RK Anand MLA Ranjit MLA Biren ex Minister L Jayant Kumar PWD ki Chief Engineer Lokendro amadi atai mari leinaba department ki miyoi singsu saruk yakhi khongchat adugi mangoina na team aduna Imphal Hotel ki fibam su yengsinki tungda International Airport Olaba Imphal Tulihal Airport ke chawthokpagi semgat sagali basing koina satuna yengsinbaga loinana airport chawthorakpada sokhalaba lamgi mapu singi su hakthengna yengsinki CM na luchingba kangbu aduna airport chawthokpada sokhaliba ningombam Kodompokpi mayai lekai chabungbam lairembi malom pakhangba laibungi fibam yengsilaba matungda CM Ibobina airport chawthokpada sokhaliba lamsing amadi yumsingi compensation piba ayamana loikre warhauriba singa thuba matamda pithoklagani lamthabal maning haibung chingdasu makoina lainabagi khudong-saba piri laibung sopa yauriba sesu mafamdugi miyamga tanaduna mafam chabada lampigani international airport ase semgat sagatpada miyamgi mapung phaba mateng yaudabadi mai pakpa wagani Masina miyamna semgat sagaliba asida mapung phaba mateng pibiu phongdokhi lamsi hand over tawdana lamsi
masi handover tawrabu mani adu buko officially ki fencing sing lai gi mapam fencing si pura lotion biro akoi da handover to biro adu gi matungina detail project report se krai da kon thawani ona tra krai da yar be ranway ani ma hapdu se ama ni ka panmai wani ko ina sigum mayam si moi di lam lai riba mayam si apun lam sigi era si da tawra moi plan tawri ne adu na civil aviation ministry da ki honor ministry so tapaya ba bai da adu na ni akoi na masi mayam sing si na ha da ki election gi kari kari taw ji ba du ne adu ga tawra akoi nu so ki ne da yar ga di awat ba fencing sing sing lo shalaga lai gi hum to ko da ba ko to ko mayam sing si taw bi ro ko ha ji ge la ko ni Handak state asigi political party kharana election commission of India da sada marifudra hena bot thadakiba polling station sing bot hangadabani hairiba simaram chabra chadabra khanthabat chungani sada marifudra bot thadaba yade haiba wakhalona si mioi amagi voting rights manghanna bo hona bat thongni congress ki oina di ECI na lawrak patharom taram okani hairi Karigumba election commission of India 90% above se si poll tawbang hai koi singnare proxy voter yauramani haina election commission of India na amuhanna repoll tawro haina moi lagi hukum lakpa order laka di koi dum in batable natra ada aina hygienic bam na masrida madu tawba targati 90% above thada bangai se inner khakta da tawbi ganu outer ki su kisu yauna tawbiyu ha report tawna na tawbiyu sinema koi kaim ta objection tawjaro adagi madudai da koina munna yeng gadab si election commission su soi yeng kane na khalle 90% dai hena thada ba ya di haiba leibra koi munna yeng kani moju even 100% yawus ya di haibase hada ya di haibasi leibra haibe koi munna khanba tab Sanjin thong sengkat sagat pagi thabak na miyang gi sathok sasinda chawna khudong sa da bathogli ba se ko hanana ba athuba matam da thabak paikhalagani amarom da haujek miyam na ising gi awaba mayok nari ba se ko hanna ba sarkar na thorang kaya ya tuna thabak paikhat pa hauragani haiki Honorable Minister su masi su champur sapani krai da sing leiba kamaina proya ba masi kamai tausi ge se ba sing si pina na ba okay mafam sing si koi le sang again da leiba kot ba ning ken leiba sum ji khara economy oina chinar ga sing si ya ring ai wa han da ba na kan na ham cabinet mission lo na Honorable Minister si mo da ka leiba hairo hai na ma si der na cheli si bangi hoi jikti no tarakta bani na koi di kan tau da bani na ka di program lai adu ko ya ni mo kai mo pin na ba na Malem gi atai mafam sing da pangthok na bagum Manipur da su tongan balup sing na sinduna sinmi singi numit May Day gi thoram pangthokre Imphal Municipal Council Employee Association na thoram asi IMC office da pangthokhi thoram asi chairman A Nimai Sharma Councillor Memcha Tombi Nutan Chandra Councillor L Arun Kumar IMC gi official staff amadi sinmi ki anasar ugyaki mathau da puning changba staff sing da khudol pidna ikai khumna ba utki Imphal sahar bu masak thok na ba hona bada IMC ge joba thodang lei staff sing na hena hona badagi sahara sida ahong ba kya lagle employees sing gi yaifana ba thabak kya so hona gani haina chairperson A Nimai na phungdoki Nasilena khamada ngasalawa madam singsa studio observe meeting makhala aikoi white paper thokoya revenue bi asha ko apaya ba hal ko May Day gi thoram asi Workers Union Manipur wom na su Uripo Khwai Brahmapur Chakrikom Community Hall da pangthokhi tharamadu da Planting Forum gi President Nabakumar Labor Forum gi President Nabakumar Labor Department gi Expert M Santi Devi amadi wom gi President L Ranbir Susar ugyaki tharamadu da L Ranbir na hayeng fau ba pangthokadaba sinmi gi numit asi gi saruk am oina hayeng khunai asida kaitharakli ba khalasi yenglaga utha ba gi thoram su chathagani haiki Southeast Asia Cultural Organization Sikona Kaubru Laifamlen Kanabu Honaragani Hairi Kaubru na chingba aruba laifamda kanagomba atopa purum na changlak laga haipa saba mali lam khopchin bayaroi masida miyam na mateng pangbiu hairi
Mamang Thagitam Kuntareta Lilong Bazar da Laiba Nawas Automobile Workshop Maina Tumna Sakre Mai Sakpa Aduda Amang Atakya Thoki Matam Sana Pau Pirabasu Imphal amasung Thawal lagi Fair Service Lakpada Matam Sangmana Marum Oiduna Mai Kanba Ngamhodabani Asigumba Kaya Asi Yenglaga Lilong da Fair Service Substation ama Thambatangai Fadre Haina Lilong Bazar Shopkeeper Welfare Association Khangalagli Amoda Mai Thabada BT Road ki Family Welfare Road Takinba 75 kVA ki transformer ama maina sakre masina maram oiduna consumer chani yankhairo mai fangkidre thodog asi ngasi yu pung 13 rom tarakpa dwai da thokibani thodog aduda transformer gi manak nakna khamlamba gari ani sumai na chakhi thodog thokpam da fire service ki mioina matam sana laktuna mai kanbagi thabak sathabadagi ka hena amang ata thokidre thodog asi ki matang da Imphal Electrical Division number 1 gi Deputy General Manager T Ibo Chobana Fungdorpada Kanagumba Singna Bazar Manung the Lady Ba Transformer Singi Makonda Fatta Haudi Langsin Badagi Nasigi Todo Asit Tokibani Transformer Makonda Fatta Haudi Lang Toktana Bakarak Hana Kangan Krabasu Mioikana Tosadana Amot Akai Langsin Badagi Madubu Mai Taram Badagi Mamang Dasu Amang Ataka Tokibal Lakre Fatta Haudi Langsilaba Matunda Mai Taramba Sina Transformer Kaktada Amang Ata Topada Natana Mioikia Mai Fanganbangam Dabasi Nuaite Asigum Tabagasi Matunda Amuhana Miam Natawiganu Mai Chakraba Transformer asi Anova Transformer ama Sindokuna Thenglabada Hayeng Megi Tang Ani Fawbada Mausa Gumiam da Mai Fangangan Haiki Masih matangga ina pertama ini untuk hantar haji. Kami kebun sini babu kebun ini nama masih ini semua dah tamjam seni. Ada hari itu transformer sini sering dikiki transformer ni masih nuzik masih transformer sini nama mai pangulu tu sini. Dia le pun ini tu nomor sami yang kita semua di sini. Ada mana mak yang semua tamda. Ini sebiar macam tu mana. Ini mungkin menggak sesuatu yang terjadi. Ada lalu pertama yang masih amon nak pun di dalam ini apa yang pertama yang menjadi. Lampel Police Station ki manung sanba Uripog Yambiam Lekai de Leiba Public Health Engineering Department ta Assistant Engineer Oiba Hizam Ibo Tombi Sahi Humpu Apokpa Leikidraba Tombagi Thongalda ngasi ayuk pung 3 rom tabada bom ama leirambadagi police na lokhat khre Thodog asibu yaning da fongdoktuna Uripog Yambiam Lekai Mairapai Bilupna wakat mifam stathakre Yumlapta bom thamba yaning de aikhoi santi pami haiba Placard Sing Sizinaki, Mairapai President Yambiam Momona, Ibo Tombigi Tongal Meanda Oirabasu, Lekai Miam, the Zanariba, Pukri Mapal Nang, Tamlamba Oibana, Pokaram Batolabadi, Lekai Mi, Oina Asiana Tolam Gani, Asegumba, Miam the Singna Bagitongasi Matunda Togan begin Haiki. Them is a boom chair. Angang Bina Biden is Hanarudi. Angang Sinsu Chokani, Sinsokola, Persina Garina Tiasu, me, Missimina Toka, the woman family. Asumba Zagasida Sumba, me, Sinayoba, Aki Zumkoyaba, Awana, Mayama Taga, the woman Mayamato. I say, Tobiganu Maru Pau Amuka Napizari. PHD na tanker season aduna Churachandpur da thak missing people hokre sing from the Bahirasi natural calamity Jeff Manai Haina IFCD minister na Fokre Chief Minister na Imphal Airport Basu Hotel Imphal ki from Yeng Sinkre amadi Singh in the Manipuri sa Pak Thokre Dini Kabir Basing Amka na